Hoi mia ngasi akhoi Mars ki tang 15 akhoi thangja numit ing kumja lising ani kunmanga yaksang gi piskari numini aya manol mayung gi kano dagi thokjare ma du aigi laibak yam phabase aina handaki Assam da laksabasi daisda Manipur itihas ka yamna chusinnaba paksinnaba yaba mafam Khaspur hariba Cachari ningthau singna kasa maru oina akhoi maitai Madhuchandra gi Maharaj Madhuchandra gi majai be ma akhoi Indu Prabha lauba akhoi nupa Krishna Chandra na palamba mafam Khaspur haibasi sigi akhoi udharbon sidagi kilometer 10 muk lapkani hai adu masi kadom da haiga kadabano maikai do ai taksage masi akhoi manor mayungi icha sing haitare nupa masa sing na ai hujik chatho urase na moina gari puthokpi dana chatpi dori ai tholani tetilo tama amtong utradi aibu kaino sina ni thawoina ha yamna ai nusi jawa haitare thawoina message tharaktana kowidana aibu tawbani ado oja aiga Surya Kumar hoigi su manaw be masing oram ai yam nungai jare be ma salugi ge ai kano ai kano kari bo Khaspur ong ta chacharu ge aiga ong ta chacharu ge nungai jai Udarbon dagi koi Khaspur chatpasi ngasai gi Udarbon bazar si Lusile isam di samnai masi kilometer sarang ama makhai gi stress akoi Kumbhigram airport na birom da haidi awang pang na akoi lai haraga hajin gadori bani akoi gi Udarbon bazar si yamna chau koine haidi asai gi akoi na ega siki mayum da chakjaram ba ina manor mayum poluki chakjaram banda gi gali thole haraga awang pang na haigalak na akoi na aipet speed yang na thorokpa two wheeler ni 6 kilometer ani long chapta kilometer ani long chapta koi lae adu bazar si Udarbon bazar gi mawong si adum tattabagum mani tawrise yam chawre adum masi ikang khangawdana chahi mari manga gi kainodadi yamna angakpa pangna chawrani asaisda lamlong ahum phangbasi Udarbon dagi laiba lambi sina sida changdo natte airport lambi ra se dom airport hujik nongkok lomda haigale adom airport lambi da adom haigale lambi se kona du ek lekhalak aina mamangda tamjagraba madu aina tamjagibasi ari thadano last year gi October thadana natraga September dara kaino tamjagi pandora ba maitai kundu ni si yongre si airport maikai da airport chaliba lambi da chaliba ni haujikti Udarbon dagi awang pangna chalambado haujik nongpok pangna haigale mi singdadi Kumbhigram si 7 kilometer wali sigi lambi gi pataida yumba milestone gi matungina Kumbhigram airport si kilometer 8 wali haujik sidaida akoi adum laksari laaga mamangda hajinbam yorabra sidagi di akoi na nongpok ta lae nongpok nate si nongpok koi chali kharom ta chali neba kharom ta challe aduna di Kumbhigram yaugadaba kilometer
ꯂꯥꯛꯆꯔꯤꯕꯅ ꯎꯗꯥꯔꯕꯣꯟꯗꯒꯤꯅꯤ ꯌꯥꯝ ꯐꯖꯕ ꯂꯝꯕꯤꯁꯤꯗꯤ ꯑꯉꯛꯄ ꯐꯪꯅ ꯅꯥꯟꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯒꯥꯔꯤ ꯃꯆꯥꯒꯤ ꯃꯅꯤꯡꯗ ꯇꯣꯡꯉꯒ ꯑꯩꯈꯣꯏꯒꯤ ꯅꯝꯖꯔꯤꯕꯅꯤ ꯑꯗꯨ ꯊꯣꯏꯗꯣꯛ ꯌꯥꯝꯅ ꯅꯤꯛꯄ ꯇꯧꯗ꯭ꯔꯤꯕꯁꯦ ꯁꯣꯝꯒꯤ ꯂꯝꯕꯤꯁꯤꯡꯗꯤ ꯑꯩꯅ ꯇꯠꯇꯅ ꯍꯥꯏꯖꯕꯅꯤ ꯄꯨꯔꯥ ꯀꯜꯂꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯤ ꯂꯝꯕꯤꯁꯦ ꯁꯤꯠ ꯅꯥꯜꯂꯤ ꯀꯤꯂꯣꯃꯤꯇꯔ 9 ꯂꯣꯝꯕꯨ ꯂꯥꯛꯑ ꯋꯥꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯎꯗꯥꯔꯕꯣꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 9 ꯍꯦꯜꯂꯞ ꯂꯥꯛꯑꯀꯥꯟꯗ ꯁꯥꯜꯒꯪꯒꯥ ꯍꯥꯏꯗꯅ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯤ ꯏꯌꯥꯔꯄꯣꯔꯠ ꯌꯧꯒꯗꯕ ꯃꯁꯤ ꯏꯌꯥꯔꯄꯣꯔꯠ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 4 ꯔꯣꯝꯗꯪ ꯉꯥꯏꯔꯝꯃꯅꯤ ꯁꯤꯒꯤ ꯁꯥꯜꯒꯪꯒꯥꯁꯤꯗꯒꯤ ꯍꯥꯏꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯒꯗꯣꯏꯔꯥ ꯁꯥꯜꯒꯪꯒꯥ ꯍꯥꯏꯕ ꯀꯩꯊꯦꯜ ꯑꯃ ꯂꯩꯔꯦ ꯁꯤꯗꯒꯤ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯏꯌꯥꯔꯄꯣꯔꯠꯁꯤꯅ ꯀꯤꯂꯣꯃꯤꯇꯔ 4ꯗ ꯀꯨꯝꯕꯤꯒ꯭ꯔꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯍꯥꯏꯖꯤꯜꯂꯛꯑꯦ ꯈꯥꯁꯄꯨꯔ ꯍꯥꯏꯕꯁꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯕ꯭ꯂꯣꯛ ꯊꯥꯕ ꯂꯝꯕꯤꯅꯤ ꯃꯁꯤꯗ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯝ ꯆꯪꯕ ꯑꯩ ꯈꯪꯖꯗꯦ ꯀꯌꯥꯝ ꯆꯪꯉꯤ ꯈꯪꯕ꯭ꯔꯥ ꯑꯣ 2-3 ꯈꯛ ꯆꯪꯉꯒ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗꯒꯤ ꯎꯗꯥꯔꯕꯣꯟꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯥꯁꯄꯨꯔꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤ ꯀꯤꯂꯣꯃꯤꯇꯔ 13 ꯃꯨꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯈꯥꯁꯄꯨꯔ ꯌꯧꯔꯀꯥꯟꯗ ꯑꯩ ꯎꯠꯆꯒꯦ ꯃꯁꯤ ꯁꯥꯜꯒꯪꯒꯥ ꯍꯥꯏꯔꯤꯕ ꯀꯩꯊꯦꯜ ꯃꯆꯥꯁꯤꯗꯒꯤ ꯎꯗꯥꯔꯕꯣꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 9 ꯏꯌꯥꯔꯄꯣꯔꯠ ꯂꯝꯕꯤꯗ ꯀꯨꯝꯕꯤꯒ꯭ꯔꯥꯝ ꯏꯌꯥꯔꯄꯣꯔꯠ ꯂꯝꯕꯤꯗ ꯂꯥꯛꯑꯦ ꯁꯥꯜꯒꯪꯒꯥ ꯌꯧꯔꯦ ꯁꯥꯜꯒꯪꯒꯥꯗꯒꯤ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯂꯝꯕꯤ ꯑꯃ ꯍꯥꯏꯖꯤꯜꯂꯒ ꯀꯤꯂꯣꯃꯤꯇꯔ 3 ꯆꯠꯂꯒ ꯈꯥꯁꯄꯨꯔ ꯌꯧꯒꯅꯤ ꯅꯥꯛ ꯌꯦꯠꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯤꯇꯣꯞꯀꯤ ꯌꯨꯝ ꯉꯥꯛꯇꯅꯤ ꯌꯨꯝ ꯀꯨꯡꯅ ꯇꯥꯏ ꯂꯝꯍꯥꯡ ꯂꯩꯇꯦ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯃꯩꯇꯩꯗꯤ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ ꯁ꯭ꯋꯥꯏꯗꯗꯤ ꯃꯩꯇꯩꯁꯤ ꯂꯩꯇꯦ ꯑꯩꯈꯣই ꯂꯥꯛꯄ ꯑꯋꯥꯡ ꯄꯥꯡꯅ ꯆꯪꯉꯛꯄꯗꯨꯗꯒꯤ ꯑꯃꯨꯛ ꯅꯣꯡꯆꯨꯞ ꯆꯞ ꯄꯥꯡꯅ ꯑꯃꯨꯛ ꯂꯝꯈꯥꯏꯗꯅ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯨꯒ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯔꯥꯖꯕꯥꯔꯤ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯩꯈꯣꯏꯅ ꯈꯥꯁꯄꯨꯔ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯧꯖꯔꯁꯨ ꯁ꯭ꯋꯥꯏꯗ ꯔꯥꯖꯕꯥꯔꯤ ꯍꯥꯏꯗꯤ ꯅꯤꯡꯊꯧꯅ ꯂꯩꯔꯝꯕ ꯃꯐꯝ ꯍꯥꯏꯕꯅꯤ ꯆꯞ ꯆꯥꯅ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯑꯩꯈꯣই ꯆꯪꯁꯤꯜꯂꯛꯏ ꯃꯁꯤ ꯉꯁꯥꯏꯒꯤ ꯁꯥꯜꯒꯪꯒꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗꯒꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 4-5 ꯑꯣꯏꯕ ꯇꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯎꯗꯥꯔꯕꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯈꯥꯁꯄꯨꯔ ꯌꯧꯔꯛꯄꯁꯤ ꯀꯤꯂꯣꯃꯤꯇꯔ 13 ꯂꯝꯕꯤꯒꯤꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯀꯅꯥꯒꯨꯝꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯝꯗꯝ ꯑꯁꯣꯝꯗ ꯂꯦꯛꯊꯣꯛꯄꯤꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯈꯤꯕ ꯏꯇꯤꯍꯥꯁ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯇꯥꯔꯗꯤ ꯈꯥꯁꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯁꯨ ꯁꯣꯏꯗꯅ ꯂꯥꯛꯄꯤꯗꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯌꯥꯝ ꯐꯖꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯏꯟꯗꯨꯄ꯭ꯔꯚꯥ ꯀꯧꯕꯤ ꯃꯍꯥꯔꯥꯖ ꯃꯙꯨꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯤ ꯏꯟꯗꯨꯄ꯭ꯔꯚꯥ ꯀꯧꯕꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯅ ꯀꯁꯥꯔ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯅ ꯄꯥꯜꯂꯝꯕ ꯃꯐꯝꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣই ꯈꯪꯕꯤꯕꯗ ꯊꯣꯏꯗꯣꯛꯅ ꯄꯨꯛꯅꯤꯡꯗ ꯆꯥꯎꯊꯣꯛꯆꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯄꯣꯛꯄꯤꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯕ ꯊꯝꯖꯩ ꯁꯤꯅꯤ ꯈꯔ ꯌꯥꯝ ꯁꯥꯡꯅ ꯂꯝꯍꯥꯡ ꯑꯃ ꯂꯥꯜꯂꯒ ꯑꯩ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯑꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯌꯧꯁꯤꯜꯂꯒ ꯎꯠꯆꯒꯦ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯈꯥꯁꯄꯨꯔ ꯌꯧꯔꯦ ꯈꯥꯁꯄꯨꯔꯒꯤ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯃꯌꯥꯝꯅ ꯁꯣꯝꯒꯤ ꯂꯝꯗꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯔꯥꯖꯕꯥꯔꯤ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯔꯚꯦ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯃꯈꯥꯗ ꯂꯩꯈꯤꯕꯗꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯆꯪꯕꯗꯤ ꯐ꯭ꯔꯤꯂꯤ ꯆꯪꯕ ꯌꯥꯏꯌꯦ ꯃꯁꯤꯗ ꯑꯩꯕꯨ ꯄꯨꯕꯤꯔꯛꯏꯁꯦ ꯌꯦꯡꯕꯤꯌꯨꯀꯣ ꯉꯁꯥꯏꯒꯤ ꯑꯩꯒ ꯁꯨꯔꯖꯀꯨꯃꯥꯔ ꯍꯣꯏꯒꯤ ꯃꯅꯥꯎ ꯏꯕꯦꯝꯃꯁꯤꯡꯅ ꯑꯩꯕꯨ ꯀꯧꯕꯤꯗꯅ ꯇꯧꯔ ꯃꯆꯟ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯂꯛꯈꯤꯔꯥꯅꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯨꯁꯤꯜ ꯀꯨꯃꯥꯔ ꯑꯗꯒꯤ ꯁꯨꯅꯤꯜ ꯀꯨꯃꯥꯔ ꯃꯣꯏ ꯃꯆꯥꯁꯤꯡ ꯉꯥꯛꯇꯅꯤ ꯃꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯂꯁꯦꯗꯅ ꯃꯣꯏ ꯒꯥꯔꯤ ꯑꯃꯃꯝ ꯊꯧꯔꯒ ꯑꯩꯈꯣꯏ 4 ꯂꯥꯛꯆꯔꯤꯕꯅꯤ ꯃꯣꯏ ꯑꯍꯨꯝꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯣꯍꯔ ꯃꯌꯨꯝꯒꯤ ꯑꯩꯒꯥꯝꯆꯥꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯛꯈꯤꯔꯥꯅꯤꯗꯤ ꯑꯩꯒꯤ ꯏꯆꯟ ꯂꯛꯈꯤꯔꯥꯅꯤꯕꯨ ꯑꯩ ꯊꯥꯒꯠꯆꯗꯕ ꯉꯝꯖꯗꯦ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯉꯒ
ꯈ꯭ꯋꯥꯏ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯖꯒꯦ ꯌꯥꯝꯅ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯣꯏꯕ ꯃꯐꯝꯅꯤ ꯉꯁꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯃꯁꯤ ꯑꯆꯧꯕ ꯀꯦꯝꯄꯁ ꯑꯃ ꯃꯇꯝ ꯑꯃꯗꯗꯤ ꯀꯁꯥꯔꯤ ꯅꯤꯡꯊꯧꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯁꯪꯂꯦꯟ ꯀꯌా ꯑꯃ ꯍꯣꯏ ꯎꯅ ꯋꯥꯅ ꯀꯨꯞꯄꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯪꯂꯦꯟ ꯑꯆꯧꯕ ꯀꯌꯥ ꯂꯩꯗꯅ ꯂꯩꯔꯝꯒꯅꯤ ꯑꯩ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯩ ꯎꯠꯆꯒꯦ ꯇꯤꯀꯦꯠꯁꯨ ꯀꯛꯑꯝꯗꯦ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯊꯥꯔꯤ ꯁꯤꯗ ꯃꯣꯏꯅ ꯊꯥꯔꯤꯁꯤ ꯀꯁꯥꯔꯤ ꯔꯨꯏꯟꯁ ꯈꯥꯁꯄꯨꯔ ꯍꯥꯏꯗꯅ ꯊꯥꯔꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯊꯥꯔꯤꯕꯁꯤ this monument has been declared to be of national importance under the Ancient Monuments and Archaeological Sites and Remains Act ꯑꯗꯨ whoever destroys remove injuries ꯑꯗꯨ ꯑꯣꯏꯅ ꯃꯌꯥꯝ ꯊꯥꯐꯝ ꯊꯣꯛꯄ ꯇꯥꯔꯦ ꯑꯗꯨꯒ ꯁꯤ ꯐꯔꯗꯔ ꯁꯤ up to 100 meter is declared as regulated area ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯅꯤ Archaeological Survey of Indiaꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯃꯈꯥꯗ ꯊꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯊꯝꯃꯤ ꯌꯥꯝ ꯆꯥꯎꯕ ꯑꯩ ꯃꯁꯤꯗ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯃꯃꯥꯡꯗ ꯂꯥꯛꯆꯔꯕꯅꯤ ꯑꯗꯣ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯣꯏꯅꯁꯨ ꯑꯗꯒꯤ ꯑꯍꯜꯂꯣꯟ ꯅꯍꯥꯔꯣꯜꯁꯤꯡꯁꯨ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯄꯤꯛꯅꯤꯛꯀ ꯂꯥꯛꯇꯅ ꯑꯁꯣꯝꯒꯤ ꯃꯥꯏꯀꯩꯒꯤ ꯌꯥꯝ ꯆꯥꯎꯅ ꯀꯜꯂꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗꯩꯁꯤꯗ ꯇꯧꯕ ꯃꯐꯝ ꯑꯃ ꯑꯣꯏ ꯈꯥꯁꯄꯨꯔ ꯍꯥꯏꯔꯤꯕꯁꯤ ꯃꯇꯝ ꯑꯃꯒꯤ ꯀꯁꯥꯔꯤ ꯅꯤꯡꯊꯧ ꯃꯔꯨꯑꯣꯏꯅ ꯀ꯭ꯔꯤꯁꯅ ꯆꯟꯗ꯭ꯔ ꯑꯩꯈꯣꯏꯒꯤ ꯏꯟꯗꯨ ꯄ꯭ꯔꯚꯥ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯙꯨꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯕ ꯀ꯭ꯔꯤꯁꯅ ꯆꯟꯗ꯭ꯔꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯝꯕ ꯃꯐꯝ ꯑꯔꯣꯏꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯀꯁꯥꯔꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯑꯔꯣꯏꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯣꯏꯔꯝꯕ ꯃꯐꯝꯅꯤ ꯈꯥꯁꯄꯨꯔ ꯈꯥꯁꯄꯨꯔꯒꯤ ꯂꯝꯄꯥꯛ ꯄꯔꯤꯡ ꯆꯪꯉꯛꯄꯁꯤꯗ ꯈꯣꯡꯂꯝ ꯃꯆꯥ ꯑꯃ ꯆꯦꯜꯂꯤ ꯃꯁꯤ ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒ ꯄꯥꯠ ꯂꯩꯕꯗꯧꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯀꯨꯔꯤꯇꯤꯒꯤ ꯑꯣꯏꯅ ꯂꯩꯕ ꯃꯁꯤꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯕꯗꯧꯅ ꯇꯧꯕ ꯂꯩꯕ ꯃꯐꯝꯅꯤ ꯃꯥꯡꯗ ꯎꯔꯤꯕꯁꯤ ꯑꯔꯤꯕ ꯀꯩꯅꯣ ꯑꯣꯏꯔꯦ ꯑꯔꯤꯕ ꯋꯥꯜ ꯃꯇꯝꯗꯨꯒꯤ ꯑꯔꯤꯕ ꯀꯩꯅꯣ ꯑꯣꯏꯔꯦ ꯌꯥꯝ ꯐꯖꯅ ꯃꯤ ꯃꯌꯥꯝ ꯂꯥꯛꯏ ꯃꯁꯤ ꯀꯣꯏꯕ ꯂꯥꯛꯏ ꯑꯁꯤꯗ ꯆꯪꯉꯛꯄꯗ ꯃꯩꯇꯩ ꯃꯆꯥ ꯑꯅꯤ ꯑꯍꯨꯝ ꯌꯨ ꯉꯥꯎꯔꯒ ꯐꯔꯦꯡ ꯇꯨꯔꯦꯡ ꯉꯥꯎꯗꯨꯅ ꯂꯩꯍꯧꯏ ꯃꯩꯇꯩ ꯃꯆꯥꯗꯤ ꯑꯁꯨꯝꯕ ꯇꯧꯕꯁꯤꯗꯗꯤ ꯌꯥꯝꯅ ꯃꯀꯣꯛ ꯊꯣꯡꯕꯗꯧꯅ ꯇꯧꯏ ꯑꯍꯤꯡ ꯊꯦꯡꯉꯛꯑꯒ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯊꯣꯛꯑꯒ ꯌꯨ ꯉꯥꯎꯕ ꯑꯗꯒꯤ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯐꯨꯅꯕ ꯑꯗꯒꯤ ꯉꯔꯥꯡꯃꯛꯁꯨ ꯀꯥꯏꯗꯅꯣ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯐꯨꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯏ ꯃꯁꯤ ꯃꯩꯇꯩ ꯃꯆꯥꯒꯤ ꯑꯣꯏꯅ ꯄꯛꯆꯕ ꯑꯩꯈꯣꯏ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛꯁꯨ ꯇꯧꯕ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯝꯗ ꯌꯥꯝ ꯇꯧꯏ ꯊꯥꯕꯜ ꯆꯣꯡꯕꯗ ꯃꯤ ꯐꯨꯅꯩ ꯂꯤꯂꯥ ꯇꯧꯐꯝꯗ ꯃꯤ ꯐꯨꯅꯩ ꯍꯥꯏꯕꯅꯆꯤꯡꯕ ꯃꯁꯤ ꯃꯩꯇꯩ ꯃꯆꯥꯒꯤ ꯌꯥꯝ ꯄꯛꯆꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯁꯦꯜꯗ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯄꯥꯟ ꯂꯝꯗ ꯃꯩꯇꯩ ꯃꯆꯥꯕꯨ ꯃꯩꯇꯩꯒꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯃꯤꯇꯣꯞꯅ ꯐꯨꯕꯒꯤ ꯚꯤꯗꯤꯑꯣꯒꯁꯨ ꯎꯖꯈ꯭ꯔꯦ ꯃꯗꯩꯗ ꯃꯩꯇꯩꯁꯤꯡꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯕꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯂꯩꯈꯤꯕꯒꯤ ꯐꯤꯕꯝꯒꯁꯨ ꯎꯕ ꯐꯪꯖꯈ꯭ꯔꯦ ꯁꯤꯅꯤ ꯀꯁꯥꯔꯤ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅ ꯆꯟꯗ꯭ꯔꯅ ꯄꯥꯜꯂꯝꯕ ꯑꯥꯗ ꯃꯣꯏꯒꯤ ꯔꯨꯝꯁ ꯎꯔꯦ ꯑꯁꯤꯐꯥꯎ ꯆꯪꯖꯒꯦ ꯁꯤꯅꯤ ꯈꯥꯁꯄꯨꯔꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯀꯁꯥꯔꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯄꯥꯜꯂꯝꯕꯒꯤ ꯐꯤꯕꯝꯁꯤ ꯑꯗꯨ ꯃꯣꯏꯒꯤ ꯑꯔꯤꯕ ꯋꯥꯜꯁꯤꯡ ꯂꯩꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯇꯤꯀꯦꯠꯀ ꯀꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯛꯇ꯭ꯔꯦ ꯃꯤꯁꯦ ꯄꯪꯆꯪ ꯆꯪꯉꯒ ꯌꯨꯉꯥꯎ ꯇꯨꯉꯥꯎꯒꯁꯨ ꯄꯪꯂꯩꯗ ꯂꯩꯍꯧꯏ ꯃꯌꯥꯝꯁꯤꯁꯨ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡ ꯇꯧꯔꯤ ꯑꯗꯨ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯔꯗꯤ ꯀꯁꯥꯔ ꯂꯩꯕꯥꯛꯁꯤꯗꯩꯁꯤꯗ ꯀꯁꯥꯔꯤ ꯅꯤꯡꯊꯧ ꯄꯥꯜꯂꯝꯃꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯃꯃꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯁꯨꯝ ꯃꯥꯡꯁꯤꯟꯈꯤꯕꯒꯤ ꯐꯤꯕꯝꯅꯤ ꯃꯁꯤꯁꯨ ꯀꯁꯥꯔꯤꯁꯤꯡꯒꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯂꯧꯖꯗꯕ ꯉꯝꯖꯗꯦ ꯑꯗ ꯑꯁꯤꯗ ꯃꯣꯏꯒꯤ ꯃꯟꯗꯤꯔ ꯑꯣꯏꯔꯝ ꯇꯥꯏ ꯃꯁꯦ ꯀꯣ ꯁꯤ ꯕꯤꯁꯅꯨ ꯃꯟꯗꯤꯔꯅꯤ ꯕꯤꯁꯅꯨ ꯇꯦꯝꯄꯜ ꯍꯥꯏꯗꯅ ꯀꯁꯥꯔꯤ ꯅꯤꯡꯊꯧꯅ ꯃꯁꯤ ꯃꯥꯒꯤ ꯔꯥꯅꯤ ꯃꯣꯏ ꯀꯁꯥꯔꯤꯁꯤꯡ ꯍꯤꯟꯗꯨꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯥꯅ ꯃꯟꯗꯤꯔꯒ ꯁꯥꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ
ꯀꯩꯅꯣꯅ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯏꯟꯗꯨ ꯄ꯭ꯔꯚꯥꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇ ꯃꯌꯥꯝ ꯑꯃ ꯑꯁꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯅꯥꯏ ꯆꯤꯡꯗ꯭ꯔ ꯁꯤꯕꯇꯤꯂꯥꯗꯣ ꯁꯤꯗ ꯁꯤ ꯇꯧꯔꯦ ꯑꯗꯨ ꯕꯤꯁꯅꯨ ꯃꯟꯗꯤꯔꯁꯤ ꯀꯔꯤꯅꯣ dedicated to Vishnu. This temple is marked with a chala sikhara made of lakori bricks. Its plinth level is raised considerably above adudo. Magi structure gi mong dagi hena magi historical background di amata pidre adubu akoi kasari ningthau aroiba kasari ningthau maitai ningthau masa musu singna sai khaibi gi doriba akoi gi Krishna Chandra na palamba mafam ni moisi kasari singsi maraibak thiba haigadra pangdaba haigadra moisi para sound mathang tangkhai bi re erga Dimapur da ngasi su leiri Dimapur da makoi gi dimasa singi konung oramba mafam yam chaungna phajana preserve tawdana thammi mafam da palamme ahom jingna amuk sok tarik te ai panjaro ye madudi historian wari suba singi ojara sano makoi ahom jingna se khai birak padagi ngasi ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯅꯣꯔꯠ ꯀꯁꯥꯔ ꯍꯤꯜꯁ ꯍꯥꯏꯅ ꯈꯪꯅꯔꯝꯕ ꯍꯧꯖꯤꯛꯇꯤ ꯗꯤꯃꯥ ꯍꯁꯥꯎ ꯍꯥꯏꯔ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯞꯂꯣꯡꯒꯤ ꯃꯅꯥꯛ ꯁꯣꯝꯗꯒꯤ ꯁꯤꯜꯆꯔꯗꯒꯤ ꯂꯝꯗꯤꯡ ꯆꯠꯈꯤꯕꯗ ꯍꯥꯞꯂꯣꯡ ꯍꯦꯟꯗꯣꯛꯑꯒ ꯂꯩꯕ ꯂꯝꯗꯤꯡꯗꯒꯤ ꯂꯥꯛꯑꯒꯅ ꯍꯥꯞꯂꯣꯡ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯥꯏꯕꯣꯡ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯃꯐꯝ ꯂꯩ ꯌꯥꯝ ꯐꯖꯕ ꯅꯨꯡ ꯉꯥꯛꯇ ꯁꯥꯕ ꯀꯣꯅꯨꯡ ꯑꯣꯏꯔꯝꯃꯤ ꯃꯗꯒꯤ ꯀꯨꯝꯊꯔꯛꯑꯦꯔꯒ ꯈꯥꯁꯄꯨꯔꯁꯤꯗ ꯀꯨꯝꯊꯔꯛꯑꯦꯔꯒ ꯃꯁꯤ ꯃꯣꯏꯅ ꯀꯁꯥꯔ ꯂꯩꯕꯥꯛꯁꯤꯗꯩꯁꯤꯗ ꯄꯥꯜꯂꯝꯕꯅꯤ ꯑꯗꯨꯒ ꯕꯤꯁꯅꯨ ꯃꯟꯗꯤꯔꯁꯤꯒꯤ ꯃꯅꯤꯡꯗ ꯑꯁꯤꯁꯤꯗ ꯃꯈꯣꯏꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯂꯩꯔꯝꯐꯝ ꯃꯐꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯦꯛꯊ ꯀꯥꯏꯊꯔꯕꯒꯤ ꯃꯆꯤꯠ ꯑꯣꯏꯅ ꯂꯩꯍꯧꯕ ꯑꯃ ꯂꯩꯔꯤ ꯃꯐꯝꯁꯤꯗ ꯑꯩ ꯆꯠꯆꯒꯦ ꯍꯦꯛ ꯀꯝꯄꯥꯎꯟ ꯋꯥꯜꯁꯤꯒꯤ ꯋꯥꯡꯃꯗ ꯀꯝꯄꯥꯎꯟ ꯊꯪꯅꯅ ꯂꯩꯕꯅꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯗꯩꯁꯤꯗ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯑꯦꯔꯤꯌꯥꯅꯦꯗꯤ ꯍꯥꯏꯔꯒ ꯂꯥꯔꯛ ꯃꯣꯡꯁꯣꯡ ꯑꯣꯏꯅ ꯃꯌꯥꯝ ꯇꯧꯗꯅ ꯂꯩ ꯃꯁꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩ ꯇꯥꯔꯗꯤ ꯈꯔ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯃꯥꯡꯈꯤꯅꯤ ꯑꯗꯨ ꯃꯁꯤ ꯃꯔꯨ ꯑꯣꯏꯅ ꯕꯔꯥꯛ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯀꯁꯥꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯕꯔꯃꯟꯁꯤꯡ ꯀꯔꯤꯁꯤꯡ ꯁꯤꯅꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯗꯅ ꯃꯁꯤꯃꯇꯪꯗꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯧꯗꯅ ꯃꯁꯤꯒꯤ ꯏꯁꯇ꯭ꯔꯤꯛ ꯅꯤꯌꯣꯝꯁꯤꯡ ꯀꯔꯤꯁꯤꯡ ꯆꯪꯕꯃꯛꯇ ꯆꯪꯉꯁꯨ ꯌꯨ ꯉꯥꯎꯕ ꯌꯥꯗꯕ ꯌꯨ ꯊꯛꯄ ꯌꯥꯗꯕ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯁꯦꯛꯄ ꯌꯥꯗꯕ ꯀꯩꯗꯧꯕ ꯅꯆꯤꯡꯕ ꯇꯤꯀꯦꯠ ꯈꯔ ꯀꯛꯇꯅ ꯈꯣꯠꯇꯅ ꯇꯧꯕꯤꯕ ꯐꯩ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕ ꯃꯇꯝꯗ ꯐ꯭ꯔꯤ ꯊꯥꯗꯣꯛꯇꯅ ꯇꯧꯔꯤꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯈꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯃꯌꯣꯝ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇ꯭ꯔꯥꯗꯒꯤ ꯂꯧꯔꯒ ꯄꯨꯔꯛꯈꯤ ꯑꯗꯣ ꯌꯥꯝ ꯂꯣꯟꯅ ꯇꯧꯏ ꯑꯩꯈꯣꯏ ꯂꯣꯟꯅ ꯃꯐꯝ ꯑꯃꯗ ꯐꯝꯗꯅ ꯑꯩꯈꯣꯏ ꯆꯥꯖꯈꯤ ꯏꯅꯥꯎ ꯑꯦ ꯀꯦ ꯖꯨꯒꯤꯟꯗ꯭ꯔꯣ ꯑꯩꯅ ꯖꯨꯒꯤꯅ ꯀꯧꯖꯕ ꯀꯣꯛ ꯉꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯩꯒ ꯃꯥꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯏꯅꯥꯎꯗꯣ ꯆꯠꯃꯤꯟꯅꯖꯔꯛꯄꯅꯤ ꯁꯤꯅꯤ ꯃꯁꯤꯒꯤ ꯔꯤꯃꯦꯟꯁꯤꯅ ꯍꯧꯖꯤꯛ ꯆꯦꯞꯇꯛ ꯇꯧꯅ ꯂꯩꯔꯦ ꯃꯁꯤꯅ ꯕꯔꯥꯗ꯭ꯋꯥꯔꯤ ꯍꯥꯏꯕꯅꯦꯕ ꯕꯔꯥꯗ꯭ꯋꯥꯔꯤ ꯍꯥꯏꯕꯗꯤ ꯑꯆꯧꯕ ꯊꯣꯡꯖꯥꯎ ꯍꯥꯏꯕꯔꯣ ꯑꯆꯧꯕ ꯊꯣꯡꯖꯥꯎ ꯍꯥꯏꯕꯅꯦꯕ ꯑꯁꯤꯁꯤꯗ ꯀꯔꯤ ꯊꯥꯔꯤꯕ ꯁꯤꯗ ꯊꯥꯔꯤ ꯌꯦꯡꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯑꯥꯏꯒꯤ ꯄ꯭ꯔꯣꯇꯦꯛꯇꯦꯠ ꯃꯣꯅꯨꯃꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯏꯐꯝ ꯊꯣꯛꯄ ꯏꯔꯦ ꯅꯥꯀꯟꯗ ꯑꯗꯨꯒ ꯁꯤꯁꯤꯗ ꯕꯔꯥꯗ꯭ꯋꯥꯔꯤ ꯍꯥꯏꯕꯁꯤꯗ ꯊꯥꯔꯤꯁꯤ it is a double storied building of the Cachari ruler facing west and edifice is square ꯑꯁꯤꯁꯨ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯇꯧꯗꯦ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯒꯤ ꯃꯑꯣꯡ the windows show the clear influence of the Islamic architecture the building can be dated 18th century CE 18th century da ꯁꯥꯕꯒꯤꯗꯤ ꯃꯥꯅ ꯄꯜꯂꯦ ꯑꯗꯣ ꯃꯥꯒꯤ ꯑꯥꯔꯀꯤꯇꯦꯛꯆꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯃꯤꯛ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯌꯥꯎꯏ ꯍꯥꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯈꯥꯁꯄꯨꯔꯗ ꯂꯥꯛꯆꯕꯒꯤ ꯈꯥꯁꯄꯨꯔ ꯍꯥꯏꯔꯤꯕ ꯉꯁꯤ ꯂꯝꯗꯝ ꯑꯁꯣꯝꯒꯤ ꯃꯌꯥꯝꯅ ꯈꯪꯅꯕꯤꯔꯤꯕ ꯅꯣꯏ ꯑꯍꯨꯝ ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯦꯞꯄꯤꯔꯛꯑꯣ ꯁꯣꯝꯗ ꯃꯃꯥꯏ ꯑꯣꯜꯂꯛꯑꯣ ꯑꯗꯣ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯂꯝꯗꯝꯁꯤꯒꯤ ꯃꯤꯅꯗꯤ ꯔꯥꯖꯕꯥꯔꯤ ꯍꯥꯏꯔꯒ ꯈꯪꯅꯔꯕ ꯃꯐꯝꯁꯤꯗꯩꯁꯤꯗ ꯃꯇꯝ ꯑꯃ ꯑꯗꯨꯉꯩ ꯆꯍꯤ 8 ꯈꯨꯟꯇꯥꯛꯈ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗꯒꯤ ꯆꯦꯜꯂꯛꯈꯤꯕ ꯆꯧꯔꯖꯤꯠ ꯃꯥꯔꯖꯤꯠ ꯑꯗꯒꯤ ꯒꯝꯚꯤꯔ ꯁꯤꯡ ꯅꯔꯁꯤꯡꯍꯅꯆꯤꯡꯕ ꯂꯣꯏꯅꯃꯛꯁꯤ
ꯃꯈꯣꯏꯒꯤ ꯌꯦꯡꯊꯤꯅꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯝꯕꯥꯜꯒꯤ ꯀꯪꯂꯥ ꯐꯝꯕꯥꯜꯒꯤ ꯃꯤꯀꯥꯅꯕꯗ ꯑꯃꯒ ꯑꯃꯒ ꯌꯦꯡꯊꯤꯅꯗꯅ ꯇꯧꯈꯤꯗꯅ ꯇꯧꯔꯁꯨ ꯃꯥꯃꯛꯄꯨ ꯄꯣꯛꯄꯤꯕ ꯃꯕꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯏꯕꯨꯡ ꯃꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯃꯙꯨꯆꯟꯗ꯭ꯔ ꯐꯥꯎꯕ ꯑꯩꯈꯣꯏ ꯅꯝꯍꯠꯄꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯃꯥꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯁꯥꯔꯤ ꯃꯍꯥꯔꯥꯅꯤ ꯏꯟꯗꯨ ꯄ꯭ꯔꯚꯥꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯀꯣꯟꯁꯤꯟꯕꯤꯈ꯭ꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯦ ꯍꯥꯏꯔꯒ ꯀꯁꯥꯔꯤ ꯅꯤꯡꯊꯧꯕꯨ ꯀꯔꯝ ꯇꯧꯅ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯁꯤ ꯄꯥꯜꯂꯒ ꯂꯩꯕꯥꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯜꯂꯦ ꯍꯥꯏꯔꯒ ꯀꯔꯝ ꯇꯧꯅ ꯃꯇꯧ ꯀꯔꯝꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯒꯤ ꯑꯋꯥꯁꯤꯡ ꯇꯥꯟꯊꯣꯛꯈꯤꯒꯗꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯇꯥꯟꯅꯈꯤꯕ ꯃꯐꯝꯗꯣ ꯈꯥꯁꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒ ꯑꯩꯅ ꯉꯁꯤ ꯈꯥꯁꯄꯨꯔꯕꯨ ꯎꯠꯆꯅꯤꯡꯕꯒꯤ ꯂꯥꯛꯆꯕ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯣ ꯈꯥꯁꯄꯨꯔꯗ ꯑꯩꯕꯨ ꯄꯨꯕꯤꯔꯛꯏꯕ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯈꯥꯁꯄꯨꯔ ꯆꯠꯂꯨꯁꯦꯅ ꯄꯨꯕꯤꯔꯛꯏꯕ ꯎꯙꯥꯔꯕꯣꯟꯒꯤ ꯏꯆꯟꯅꯨꯄꯦꯝꯃ ꯂꯈꯤꯔꯥꯅꯤ ꯑꯗꯒꯤ ꯁꯨꯅꯤꯜ ꯅꯍꯥꯜꯂꯕ꯭ꯔꯥ ꯀꯩꯅꯣꯅ ꯑꯅꯤꯜ ꯅꯍꯥꯜꯂꯕ꯭ꯔꯥ ꯁꯨꯅꯤꯜ ꯑꯗꯒꯤ ꯑꯅꯤꯜ ꯁꯨꯅꯤꯜ ꯀꯔꯤ ꯇꯧꯔꯤ ꯑꯩ ꯑꯦꯛꯁꯤꯁ ꯕꯦꯡꯛꯇ ꯊꯕꯛ ꯇꯧꯖꯔꯤ ꯀꯔꯤꯗ ꯑꯦꯛꯁꯤꯁ ꯕꯦꯡꯛꯇ ꯁꯦꯜꯁꯇ ꯑꯣ ꯑꯦꯛꯁꯤꯁ ꯕꯦꯡꯛꯇ ꯐꯔꯤꯅꯦ ꯑꯗꯒꯤ ꯁꯨꯁꯤꯜꯅ ꯀꯔꯤ ꯁꯤꯜꯅ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯤꯜꯆꯔꯗ ꯕꯦꯆꯤꯂꯔꯁ ꯏꯟ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁꯇ ꯚꯦꯔꯤ ꯒꯨꯗ ꯑꯗꯨ ꯅꯣꯏ ꯑꯅꯤꯕꯨ ꯑꯩ ꯊꯥꯒꯠꯆꯗꯕ ꯉꯝꯖꯗ꯭ꯔꯦ ꯅꯣꯏ ꯅꯦꯅꯦ ꯊꯣꯛꯄ꯭ꯔꯥ ꯅꯦꯅꯦ ꯂꯛꯈꯤꯔꯥꯅꯤꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯤꯕꯅꯤ ꯑꯍꯨꯝꯁꯤꯕꯨ ꯊꯥꯒꯠꯆꯔꯒ ꯑꯩꯅ ꯈꯥꯁꯄꯨꯔꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯎꯠꯆꯒꯦ ꯍꯥꯏꯅ ꯁꯛꯇꯥꯛꯆꯒꯦ ꯆꯥꯎꯔꯥꯛꯄ ꯃꯁꯛ ꯑꯃ ꯁꯛꯇꯥꯛꯆꯒꯦ ꯍꯥꯏꯕꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯍꯧꯁꯥꯒꯨꯝ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯆꯔꯤ